Ngarang numidang pung 13 makairom tarakpa matamdagi ngasi ayuk anganba fawda sa thakiba operation da Lalmee wuluf amagi keder ama Lathode gal amasung Lathode sani Konna na Phare haidi tawdoksing ngasi matang na police tagi fanga pawng na hai tratuk suba Sam Rifles tagi pilakhiba input amagi matungin na Bishnupur District Police Commando kanguna ngarang numidang pung 13 makairom tarakpa matamda Imphal West District ki manung sanba Langthawal Mantri Khonggi area da thiba humagi thabuk sa thabada KCP URF ki Lalmee ma Phare haidi Phare Lalmee du yuming laistram tiken sei ni pu apok pa ibuya ma kawe wapok pi mayai kai di hojik na Langthawal Mantri Kong da leiba Bharagi amada leibani haidi Bishnupur District Police Commando kangmuna mahaki mayum da thiba humagi thabak chathabada iron goddess amagi makhada lotron thamlamba Lathode gun ama kap pyariba Lathode shan ani mobile phone ama phal pangam khibani haidi mahapu asama wahang pahong chathabada lup adugi moirang jaw elais kan jaw ko ba mioi amagi makhada thabak tawani miyam dagi sel khaiba amasung miyam munam hadu ki henbagi thabak thorom singa chenai haiba khangmangam le haidi fagat labu khulai sing adugi loina makha taba wahang pahong chathanabagi damak singmei police station da kushin nakre hena paw asin su makha tari